Meitei Kanlubei Kuki Ningthou yum Mei Thakhre Meitei Masel Kanakre Churachandpur District ki Sagaikot Police Station ki manung chanba lalom faida sangsiluba BSF ki gari driver oiba Meitei macha ama khul adugi ningthau kanduna security force da khusinnakhibagidamak khungi ningthau gi yum Kuki militant singna Mei thabada natana mafam aduda leiramba CSO amasung Kuki militant sing anigi marakta yamna chauna ongkhanakre Presna phangwa paw ki matungina ngasi ayuk pung 10 khara helakpada BSF convoy ama Churachandpur district ki lalom 5000 ki mafam aduda leiramba Kuki volunteer singna gari sing check tawba aduda bolero jeep thawba BSF ki driver oiba Meitei macha volunteer sing aduna phaduna mamit kisilaga chingthakta wahang pahang tawnaba pukhatki driver adu Thawal district ki Tiam Konjildagi Konthaujam Tinku sahi 19 afokpa ke ibo kawi Kuki volunteer sing aduna mahakpu arambai tengol yaubra haibana chingbo wahang sing hangduna kihan khanganbagi thabak sing chathaki tanja aduda mahakpu khulgi ningthau SK Baitena miyamdagi kanduna mayumda thambiki ngayak leiro matung mafam aduda BSF yauna security sing changsilaktuna mahakpu rescue tawraga Sagaikot Police Station gi second OC da sinaramki masigi matung second OC asina Bishnupur Police Station gi OC da Dinkubu tek ta kaidana sinarakhibani amaromda Meitei macha Dinkubu kanbikhi haiba wahauda lalon phaida Kuki CSO amasung Kuki militant singi marakta chaunu khanaba thodok thoki thodok aduda Meitei khulsinga naknana saliba Kuki bunker sing Kuki militant sing aduna mathau tawraro haiduna sidoki makha tarakpo oina khoisaunaraba Kuki sing aduna lalom phai khulgi ningthau SK Baiti gi mayom mai thadoki mafam aduda nakal animaki marakta ungkhanabagi thodok thokra matung numidang pung 9 taba daida Kuki militant sing aduna lalom phai khulda bom yauna nongmai round kya kap thoki bom yauna nongmai kapagi makhol tabada Kakching district ki manung chana leiba Sugunu Turel wangmada leiriba Meitei sing mipaiba faunaki panba yabadi Sugunu Turel gi wangmana Churachandpur district oraga Indo-Tibetan Border Force ITBF na Kuki khulsing ngakpani aduga Bishnupur district Kakching district ki manung chaliba Sugunu Seraurom thangnabana BSF na ngak senduna nakalanigi marakta pamdaba thodok thoktanaba ngak senbagi thabak chatharibane Kuki group sing Kapnakhre sengdorakhre Kuki militant group sing gi marakta ngasi nungten New Kaithel Mambe area da akanu mongda nongmai Kapnakhre thodok aduda misimina amadi aso afan thokpagi paw phangba ngamdre thajaba yaba paw gi likun singna hai nongmai kapnabagi thodok adu ngasi nungtel pung 3:30 rom tabada Kangpokpi district ki New Kaithel Manbi police na konba bejang haina khangnaba khunnamadani nongmai kapnakhiba adu Kuki National Front KNF MC amasung Kuki Revolutionary Army KRA gi khulai paiba singki maraktani hairi kari maramgi khut thongnabagi thodok adu thokibano haiba khangba ngamdabaga loinana thodok adu da misimina amadi asovan tholamba yai haibagi chingnaba leirabasu chapchaba paw phangba ngamdre chairak sida haukiba numit kharani asida Technopol district ki Myanmar ga lonaba More area da security force ka khut thongnabada Kuki militant nifan sikre kunthra rom sokre haina social media da viral oiragli adubu Technopol district ki police ki makok thongba singa wari sanabada social media da oichai chairibadu aranbani adugumba leite haina phongdoragli panba yabadi More da haukiba numit kharani asida nongmai kapnabagi thodok singdi thokibaga loinana BSF personnel ama yauna security person nifalom sokrabani confirm di oidriba adubu thajaba yaba pawgi lekhun sing paladuna khut thongnabagi thodok aduda Kuki militant ani siraga mari sokhi haibagi paw tare haina Chief Minister N Birena phongdokhibani Kuki militant singa mari leinaba paw amana Manipur da thokliba irang asida Kuki National Organization Kuki National Army Burma samna KNOB yawba leite haina lobasigi Information and Publicity Secretary Francis Kuki kawamana phongdoragli Myanmar ga tainabana More da tholiba security force da Kuki militant singna afaba makhalgi nongmai sing amadi bom yauna landaragliba sida Myanmar dagi changsilakpa Myanmari sing amadi KNOB yawbagi thajaba leire aina ngarang Chief Minister N Birena phongdokhibani Chief Minister na phongdokhiba wafam aranbani Manipur gi political affairs da lobasina khut thingjinba leite aina paladuna KNAB bu paksinduna lobasigi mingda thinaba hona bigano haiba wafam thamlagli